State asigi meeyam ki punsi awaba taduna leiringei cheirak asida shakti amadi peisha na mot leiba yakhrabadi khunnai asigi phivam kari oigani haibadu meeyamna khanbiro haina INC ki meerep Angomcha Bimol Akoijam na phongdokhre wafam masing ngasi BG road leiba Congress baban pangthokpa interaction program ki thoramda Angomcha Bimol Akoijam na phongdokhibane MPCC na senduna high school amasung konthawjam AC ki meeyam amadi tongan ba BCC ki member singa Inner Manipur Parliamentary Constituency ki INC meerep Angomcha Bimol Akoijam ko unaduna wari wadai sanabagi program aduda Angomcha Bimol Akoijam na hai aikhoi hauzik kari phivam da leiribage haibase ningsingba chumgane kangla tongbidagi hena chatpa ngamdriba ase khanthaba matam yaure aikhoi na pauna brajabasi gi mafam da ikai khumna utuna lei katliba nupi lalgi khubam da ikai khumna utliba asigi nunggi oiba wantok leiribra haibase khanthaba matam oire aikhoi gi leifam da kari shu tawde hairaga so relief camp da leiriba singe thamoya kari fawi haibado khanthaba change asigumba tanfam asida shakti amadi sel da mikhal mai pakna bodariba ase meeyamna yafam thokpra haibase muna khanthaba tangai fade Delhi da telhau mamal hengat bagin lengak ama meeyamna inthuba ngamlaga misi mina kaya thoklaba state asida namduna peisha amadi shakti da mikhal mai pakhrabadi aikoi hinglubagi kanaba kari leiribagi haina so magna phongdokhe Manipur da ahom amala ba Delhi da tilo maman khangin hengalakpada vote ka da sarkar thugai ba vote mai thi ba piba ngam ni sela dixiti sarkar kai ri tilo maman hengalakba khakta da asuk misi mina na ra ba da paisa no humaga vote ka ge tholaga di ai koi se mi ra sara hai ba gi wa ngam soina na kane ba koi aduna ai koi khanasi tilo maman hengalpai gi wari ni ke sulai ba nate ai koi di tawri ba mayam se irang se mong ngam ne duna meeyam auto hona biyo hingsa thoan biganu opponent da ai mayok ta lepi ba candidate ta ngang bada mokoi gi masa gi oiba lanai oiba personal ba wa ngang biganu thaksi khasi yaudana koi gi fruit se malem da thaksi khasi khwai de yaw ba fruit ne na launa ramani ngasi di wangang sangang luna raktriba hauna lon chat khang da ba thaksi khasi kai ba si yam toina ure hujikti mase akoi tawgum si ai gi opposite ta leiba candidate singu ki maram da sumoi gi politics si maram da naina view chai view aduga mi masa du gi oiba magi personal oiba da koi english ta ad hominem argument hai ngangi ba mi du da chai ba gi mutam nyana ngangi ba wakhal non du do aina naina view masi gi chanabi ma hogdok pa taw ma changani ai khoi da MPCC ki hanagi president and loken hanagi MP Dr. T.H. Mainya India block ki luchungba singna saruk yakiba thoram aduda AICC da ngasi phongkiba manifesto niyai patra hongdebi patung ina MPCC ki president MLK Mega Chandra amu phongdokpagan loinana Manipur amadi North East ki yaifanaba manifesto da yauriba sing ado miyam da sandokna khangankhe MPCC ki president MLK Mega Chandra makhatana hai INC ki meerep oina puthokliba India block ki meerep ase parliament ki manung amadi mapal da ngangbang ngamgadaba matik chaba misak amane tha taraga mathoi fazilaklaba irang asigi matamda lauramba sing kadai chhatkrabage mikhal hek lakhibadagi miyoi kaya punsi mangkhiba amade kaya mana thiba khangdana leiriba ase kauna khibagum tawriba ase laibak thibane masina aikhoi gi tungi firep kari oigadagi haibat tamba ngamdaba phibam amada lehalle amaromda NRC gi matangda BJP na Congress party da maral kaya sizinaba hodariba ase yamna laibak thibane kumja English ngani shumna kunithoi da pangthokhiba assembly bifam da NRC chana hangadabani haina waref lokhiba aduda Congress na mapung fana sogatkhibani haina phongdokhibaga loinana India block na thadokliba meerep ase mai pakna ba meeyamna mapung fana sogatpio haina mana makhatana phongdokhe advertise kaya thoi election commission da complaint tawi thabak hapani hujik election matam sidang hange asuk yamba chahi tare ti thabak hatraga haudik thabak hapani hairak pasibo mayam se thamai ri banatro asuk kuiba chahi amada BJP lengak lakpada chahi amada lagam makhai thabak pigani naha singda haikibani Shri Modi ji prime minister na chahi amada crore ani pigani haikibani Modi ji na chahi tara sugre Manipur ki BJP lengak na chahi tare sugre lak kaya thabak pigre naha singda kaya pigre mayam munna khandabagi matam tu yaure paisa lising chapi changwa chapi khara duna sumpe da ni hairabadi khangdre meeyam punamakta wafam je thamjari adubu masigi answer di handak India block na meeyam punamakta pakhum pijari kari haina pigani meeyam maraktagi khangalaba leiba asigi kathobaba leader khara India block na puthok chariba candidate sida meeyam na handak vote pipiba natraga pipidaba haibasi
meeyambu maithiba piba natraga meeyambu mai pakpa haibado masi meeyamna lepchagani